ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯡꯒꯪꯗꯨꯒꯤ ꯄꯥꯁꯤ ꯈꯣꯟꯖꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯕꯨ ꯄꯣꯛꯄꯤꯕ ꯏꯕꯣꯛꯍꯣꯏꯗ ꯆꯠꯂꯨꯗꯕ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪ ꯆꯤꯛꯏ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯍꯤ 19 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯕꯥꯗꯣ ꯁꯍꯔꯗ ꯌꯨꯝ ꯍꯣꯡꯒꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯕꯕꯥꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯝ ꯌꯦꯟꯅꯔꯛꯄꯗ ꯂꯝꯗꯣ ꯏꯊꯨꯡ ꯊꯨꯡꯅꯗꯕ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯕꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯗꯤ ꯈꯨꯡꯒꯪꯗꯒꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕ ꯑꯗꯨꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕ ꯑꯗꯨꯗ ꯁꯍꯔꯗ ꯍꯣꯡꯒꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯍꯔꯗ ꯍꯦꯛ ꯍꯣꯡꯒꯠꯂꯛꯈꯤꯕꯗꯒꯤ ꯑꯩ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯜꯂꯨꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯌꯥꯕ ꯃꯍꯩ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯉꯁꯤꯒ ꯊꯥꯔꯒ ꯊꯥ 5 ꯄꯨꯔꯥ ꯐꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯕꯨ ꯄꯣꯛꯄꯤꯕ ꯏꯄꯨꯒ ꯏꯕꯣꯛꯀꯅ ꯑꯩꯕꯨ ꯎꯅꯤꯡꯉꯤ, ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯕꯣꯛꯀ ꯏꯄꯨꯒꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯗꯣ ꯑꯩꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ ꯀꯣꯏꯄꯨ ꯄꯨꯔꯤꯕꯅꯤ꯫ ꯃꯁꯨ ꯑꯣꯏꯅ ꯁꯤꯃ ꯄꯥꯝꯃꯤ, ꯁꯤꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗ ꯂꯩꯗꯅ ꯇꯣꯛꯈꯤꯗꯕ ꯏꯄꯨꯅꯤ꯫ ꯀꯌꯥꯗ ꯈꯦꯠꯅꯔꯕ! ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯦ, ꯏꯄꯨꯅ ꯁꯣꯜꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯄꯨꯗꯣ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯆꯥꯔꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯪꯂꯨꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩ ꯏꯄꯨ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯕꯕꯥꯅ ꯅꯧꯅ ꯂꯩꯕꯤꯕ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯛꯇꯨꯅ ꯈꯨꯡꯒꯪꯂꯣꯝꯗ ꯍꯥꯏꯊꯔꯛꯂꯤ꯫ ꯁꯍꯔꯒꯤ ꯅꯤꯟ ꯈꯣꯡꯕ ꯇꯥꯝꯍꯧꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯏꯪ ꯆꯤꯛꯄ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜꯅ ꯅꯥꯀꯣꯡ ꯑꯁꯤꯗ ꯐꯨꯖꯤꯜꯂꯛꯄꯗ ꯑꯗꯨꯉꯩꯒꯤ ꯍꯧꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯈꯨꯡꯒꯪꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯕꯗ ꯋꯥꯔꯕ ꯍꯨꯃꯥꯡ ꯇꯥꯔꯕ ꯏꯁꯥ ꯑꯁꯤꯅ ꯈꯨꯡꯒꯪꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯒꯤ ꯁꯤꯜꯂꯛꯄ ꯑꯁꯦꯡꯕ ꯏꯪꯂꯕ ꯅꯨꯡꯁꯤꯠꯅ ꯍꯨꯃꯥꯡ ꯑꯗꯨꯕꯨ ꯐꯍꯟꯕ, ꯑꯗꯨꯒ ꯍꯪꯆꯤꯠ ꯂꯥꯡꯅ ꯌꯨꯝ ꯇꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯣꯡ ꯐꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯍꯔꯗꯅ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯦ, ꯆꯣꯡꯕ ꯌꯥꯕ ꯆꯣꯡꯂꯨꯔꯒ ꯍꯨꯃꯥꯡ ꯍꯟꯖꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯦꯟ ꯊꯥꯗꯨꯅ ꯏꯪꯍꯜꯂꯤ꯫ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ, ꯈꯨꯡꯒꯪꯗꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯕ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯔꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ꯫ ꯀꯌꯥꯗ ꯈꯦꯠꯅꯔꯕ! ꯁꯍꯔꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯧꯔꯛꯄꯗ ꯅꯨꯡꯁꯤꯠꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯗ ꯐꯨꯔꯛꯂꯤꯕꯗꯣ ꯅꯝꯊꯤꯕ ꯃꯅꯝꯅ ꯄꯤꯛ ꯊꯜꯂꯤ, ꯒꯥꯔꯤꯒꯤ ꯃꯩꯈꯨ ꯑꯃꯗꯤ ꯑꯇꯩꯒꯤꯁꯤꯡ꯫ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗꯅ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯑꯃꯗꯤ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯍꯨꯝꯂꯛꯂꯤꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯃꯅꯤꯟꯒ ꯂꯣꯏꯅꯔꯕ ꯅꯨꯡꯁꯤꯠ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ, ꯎꯄꯥꯜ ꯋꯥꯄꯥꯜ, ꯎꯅꯥ ꯋꯥꯅꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝꯁꯤꯡ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ! ꯑꯩ ꯑꯁꯨꯝ ꯍꯦꯝꯂꯦꯞ ꯎꯞꯇꯨꯅ ꯊꯧꯔꯝꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯍꯦꯝꯂꯦꯞ ꯂꯧꯊꯣꯛꯇꯨꯅ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯊꯧꯔꯛꯂꯤꯕ! ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ, ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ, ꯅꯣꯡ ꯃꯪꯕ ꯃꯔꯝꯅ ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ꯫ ꯈꯨꯡꯒꯪ ꯑꯗꯣ ꯌꯦꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯣꯟꯕꯒꯤ ꯅꯨꯡꯉꯣꯟꯕ ꯉꯥꯛꯇ, ꯑꯍꯣꯡꯕꯅꯁꯨ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯂꯦ꯫ ꯂꯝꯕꯤ ꯑꯗꯨꯁꯨ ꯀꯣꯏꯂꯥ ꯅꯤꯡꯊꯤꯅ ꯊꯥꯔꯝꯂꯦ, ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯐꯖꯔꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯀꯌꯥꯁꯨ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯌꯥꯝꯅ ꯊꯣꯏꯅ ꯉꯛꯆꯕꯅ ꯑꯩꯈꯣꯏꯅ ꯉꯍꯥꯟꯋꯥꯏ ꯀꯥꯗꯨꯅ ꯁꯥꯟꯅꯔꯝꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯆꯥꯎꯔꯝꯂꯕ! ꯀꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗ꯭ꯔꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯂꯦ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯀꯗ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯣ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯂꯥꯞꯇꯛꯅ ꯑꯍꯜ ꯑꯃ
ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯁꯖꯤꯛ ꯃꯄꯨꯜ ꯑꯃ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯤꯕꯗꯣ ꯎꯔꯨꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯣꯜꯂꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯆꯥꯎꯔꯕ ꯏꯔꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯔꯣꯏ ꯑꯗꯨꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯏꯄꯨꯒ ꯏꯕꯥꯅꯤ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯏꯔꯣꯏ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯦ꯫ ꯄꯤꯖꯔꯤꯕ ꯃꯈꯩ ꯆꯥꯏ, ꯑꯗꯨꯒ ꯆꯥꯔꯤꯕ ꯃꯈꯩꯁꯨ ꯀꯜꯂꯤ꯫ ꯏꯄꯨꯅ ꯂꯥꯡꯒꯣꯜ ꯄꯥꯟꯁꯤꯟꯗꯨꯅ ꯀꯜꯂꯕ ꯂꯧꯕꯨꯛꯀꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯂꯥꯡꯒꯣꯜ ꯊꯥꯗꯗꯨꯅ ꯆꯤꯡꯍꯟꯕꯗꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯍꯣꯝ ꯍꯣꯝ ꯂꯥꯎꯕ ꯂꯩꯕꯥꯛꯇ ꯆꯤꯡꯕꯒꯨꯝ ꯒꯗ꯭ꯔꯛ ꯒꯗ꯭ꯔꯛ ꯍꯦꯛꯇꯃꯛ ꯆꯤꯡꯈꯥꯏꯕꯤꯅꯤ꯫ ꯃꯗꯨ ꯎꯔꯒ ꯑꯩ ꯑꯉꯛꯄ ꯃꯤꯇ꯭ꯔꯪ ꯑꯃꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯏꯄꯨꯒ ꯏꯕꯥꯅꯤꯅ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄꯗꯨꯗꯤ ꯏꯄꯨꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃ ꯂꯩ, ꯃꯗꯨꯗ ꯍꯦꯛ ꯍꯦꯛ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯗꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯉꯦ, ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯩꯅ "ꯏꯄꯨ ꯃꯦꯔꯥꯖꯥꯎ" ꯍꯥꯏꯅ ꯀꯧꯔꯨꯕꯗ ꯏꯉꯛ ꯉꯛꯅ "ꯑꯦ, ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ?" ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ "ꯏꯄꯨ, ꯑꯩ ꯆꯤꯡꯂꯦꯝꯕꯅꯦ." ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ "ꯀꯅꯥꯅꯣꯅꯦ ꯆꯤꯡꯂꯦꯝꯕ ꯍꯥꯏꯕꯕꯣ? ꯍꯥꯏ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯔꯅꯦ?" ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯆꯤꯡꯂꯦꯝꯕ ꯑꯩꯁꯦ꯫ ꯃꯔꯤ ꯃꯈꯣꯡ ꯁꯨꯒꯥꯏꯅ ꯏꯄꯨꯒꯤ, ꯏꯄꯥꯒꯤ, ꯏꯃꯥꯒꯤ, ꯏꯕꯣꯛꯀꯤ ꯃꯃꯤꯡ ꯃꯊꯪ ꯃꯊꯪ ꯍꯥꯏꯕꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ "ꯑꯩꯄꯥ, ꯑꯊꯣ ꯅꯪꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦꯅ꯫ ꯍꯥꯏ, ꯅꯄꯨꯒꯤ ꯃꯁꯥ ꯉꯝꯗꯕ ꯍꯪꯕ ꯂꯥꯛꯂꯤꯕꯔꯣ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯇꯨꯕꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯏꯄꯨ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯗ ꯑꯩꯅ "ꯍꯣꯏ ꯏꯄꯨ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯂꯒ ꯏꯄꯨꯗ ꯆꯥ ꯊꯛꯎ ꯍꯥꯏꯗꯨꯅ ꯂꯨꯄꯥ 50 ꯄꯤꯔꯝꯃꯤ꯫ ꯏꯄꯨꯅ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗ꯭ꯔꯦ꯫ ꯅꯝꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯂꯒ ꯑꯩ ꯑꯗꯨꯃꯛ ꯊꯧꯔꯛꯂꯦ꯫ ꯏꯄꯨꯗꯣ "ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯏ꯫ ꯏꯄꯨ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯗꯨꯗ ꯑꯩ ꯆꯤꯟꯊꯔꯝꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯄꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯣ ꯀꯌꯥꯗ ꯁꯣꯡꯖꯜꯂꯕ, ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯀꯣꯟꯊꯣꯡꯒꯤ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯁꯨ ꯈꯔ ꯃꯟꯁꯜꯂꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯇꯦꯛꯀꯗꯕꯒꯤ ꯃꯑꯣꯡꯅꯤ, ꯍꯤꯒꯣꯝ ꯍꯤꯒꯣꯝ ꯂꯥꯎꯔꯤ꯫ ꯌꯨꯡꯂꯤꯕ ꯑꯗꯨꯁꯨ ꯁꯨꯝ ꯆꯥꯁꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ, ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯅꯣꯡ ꯑꯃꯨꯛ ꯇꯥ ꯇꯧꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯣꯟꯊꯣꯡ ꯆꯩ ꯄꯥꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯖꯥꯠꯅꯤ, ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯕ ꯀꯣꯟꯊꯣꯡꯅꯤ꯫ ꯃꯗꯨ ꯌꯦꯡꯂꯝꯂꯒ ꯑꯩ ꯒꯥꯔꯤ ꯑꯌꯥꯡꯕꯗꯣ ꯊꯧꯖꯤꯟꯗꯨꯅ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯈꯔ ꯍꯥꯡꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯍꯦꯛ ꯀꯨꯝꯊꯕꯒ ꯍꯤꯡꯒꯣꯜ ꯃꯆꯤꯗ ꯃꯔꯣꯏ ꯃꯈꯣꯡ ꯁꯣꯝꯂꯒ ꯂꯩꯔꯝꯕ ꯑꯩꯒꯤ ꯏꯕꯣꯛꯅ "ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ "ꯏꯕꯣꯛ, ꯑꯩ ꯈꯪꯗ꯭ꯔꯕꯣ?" ꯍꯥꯏꯗꯨꯅ ꯏꯕꯣꯛꯀꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯨꯕꯗ ꯏꯕꯣꯛꯇꯣ ꯑꯩ ꯎꯔꯒ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯈꯪꯂꯨꯗ꯭ꯔꯤ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ "ꯍꯩ ꯊꯣꯔꯥꯏ ꯃꯆꯥ, ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ? ꯍꯥ, ꯅꯕꯨꯒ ꯅꯄꯨꯒꯁꯤ ꯁꯤꯔꯕꯔꯥꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯏꯕꯣꯛꯀꯤ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯅ ꯅꯣꯛꯂꯒ "ꯑꯁ ꯏꯕꯣꯛ, ꯑꯩ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯃꯄꯥꯟꯗ ꯂꯩꯔꯨꯕꯩꯅꯤ, ꯂꯥꯛꯑꯣꯁꯤ ꯆꯪꯉꯣ." ꯏꯕꯣꯛꯀꯤ ꯃꯈꯨꯠ ꯅꯥꯄꯤ ꯐꯥꯜꯂꯨꯕꯒꯤ ꯂꯩꯈꯣꯝꯒ ꯇꯩꯔꯤꯕꯗꯣ ꯍꯟꯅꯒ ꯌꯦꯡꯉꯨꯗꯦ꯫ "ꯆꯪꯉꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯄꯗ "ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯈꯨꯠ ꯀꯥꯒꯥꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦ꯫ ꯅꯄꯨꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯆꯣ, ꯅꯪꯗ ꯁꯣꯟꯗꯅ ꯂꯩꯔꯕꯅꯤ, ꯅꯣꯏꯅꯦ ꯄꯥꯞ ꯄꯨꯅꯤꯀꯣ ꯅꯣꯏ." ꯃꯗꯨꯗ ꯑꯩꯅ ꯅꯣꯛꯂꯒ "ꯍꯣꯏ ꯏꯕꯣꯛ, ꯄꯥꯞ ꯄꯨꯗꯅꯕ ꯂꯥꯛꯂꯤꯕꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯃꯥꯡꯒꯣꯜꯗ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯕ ꯏꯄꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯏꯄꯨꯒꯤ ꯐꯤꯕꯝ ꯎꯔꯨꯕꯗ ꯑꯩ ꯇꯁꯦꯡꯅꯃꯛꯀꯤ ꯏꯁꯥꯁꯦ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ꯫ ꯃꯇꯝ ꯑꯃꯗ ꯃꯁꯥ ꯈꯤꯡꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯕ ꯏꯄꯨꯅꯤ, ꯀꯌꯥꯗ ꯁꯣꯟꯖꯜꯂꯝꯂꯕ, ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯖꯜꯂꯝꯂꯦ, ꯃꯃꯤꯠꯀꯥꯗꯣ ꯀꯨꯠꯊ꯭ꯔꯤꯛ ꯀꯨꯠꯁꯜꯂꯦ, ꯆꯥꯏꯔꯨꯟ ꯀꯣꯛꯁꯜꯂꯝꯂꯦ, ꯃꯀꯣꯛ ꯑꯗꯨꯁꯨ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯑꯩ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯏꯄꯨꯒꯤ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯏꯄꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ "ꯏꯄꯨ, ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ?" "ꯑꯩ, ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ?" "ꯑꯁ, ꯑꯩꯅꯦ ꯏꯄꯨ, ꯑꯩꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯁꯛ ꯈꯪꯂꯛꯂꯕ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯏꯄꯨꯗꯣ,
ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯩꯅ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯒ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕ ꯑꯃꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯌꯥꯝꯅ ꯁꯥꯎꯅ "ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦꯅꯦ, ꯅꯄꯥꯕꯨꯡꯗꯨ ꯃꯗꯨꯗꯅꯤ꯫ ꯑꯩꯅ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ꯫ ꯄꯥꯎꯗꯤ ꯄꯤꯔꯝꯃꯦ ꯍꯥꯏꯗꯅ ꯇꯥꯏ ꯂꯂꯣꯟꯕꯤꯁꯤꯡꯅ, ꯑꯗꯨ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯪꯉꯛꯇꯦꯅꯦ꯫ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯑꯗꯨꯃꯛ ꯄꯤꯔꯛꯏ꯫ ꯅꯠꯇꯦ, ꯄꯩꯁꯥꯅ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯅꯄꯥꯕꯨꯡꯅ ꯏꯈꯪ ꯈꯪꯗꯦ꯫ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯄꯥ ꯍꯣꯏꯗꯤ꯫ ꯏꯄꯨ, ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯈꯨꯡꯒꯪꯁꯤꯗꯅꯦ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ꯫ ꯍꯩ, ꯌꯥꯗꯧꯔꯤꯕꯔꯣ? ꯏꯄꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯍꯦꯛ ꯅꯣꯛꯊꯣꯛꯎꯔꯦ꯫ ꯑꯩꯅ "ꯌꯥꯅꯤ ꯏꯄꯨ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯄꯨꯅ "ꯑꯩꯒꯤꯗꯤ ꯀꯔꯤ ꯂꯩꯔꯛꯏ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯩꯅ "ꯏꯄꯨꯒꯤ ꯃꯌꯥꯝ ꯂꯩꯔꯛꯏ" ꯍꯥꯏꯗꯨꯅ ꯏꯄꯨꯒꯤ ꯀꯥꯂꯦꯟ ꯆꯪꯉꯛꯄ ꯑꯁꯤꯗ, ꯁꯥꯒꯠꯂꯛꯄ ꯑꯁꯤꯗ ꯂꯤꯠꯄ ꯌꯥꯕ ꯁꯦꯠꯄ ꯌꯥꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯑꯗꯨꯒ ꯏꯄꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯊꯨꯝ ꯈꯔꯁꯨ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯕꯣꯛꯇꯣ ꯆꯪꯉꯛꯂꯦ꯫ ꯑꯗꯨꯒ "ꯍꯥꯏ, ꯅꯪꯒꯤꯁꯤꯕꯨ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯛ ꯍꯥꯞꯈꯣ ꯍꯥꯏꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯑꯩꯅ "ꯀꯔꯤꯅꯣꯅꯦ ꯏꯕꯣꯛ, ꯂꯥꯛꯄꯒ ꯇꯥꯜꯂꯤꯕꯁꯤꯕꯣ? ꯂꯩꯔꯗꯕꯗꯤ ꯁꯤꯗ ꯑꯩ ꯂꯩꯔꯒꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯁꯤꯌꯥ, ꯊꯤꯗ ꯉꯥꯎꯕꯁꯤꯗꯤ! ꯍꯩ, ꯅꯄꯥꯕꯨꯡꯅ ꯑꯃꯨꯛ ꯐꯨꯕꯤꯗꯅ!" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯔꯥꯗꯣ ꯆꯤꯡꯁꯤꯜꯂꯛꯇꯨꯅ "ꯁꯤꯗ ꯐꯝꯃꯨ" ꯍꯥꯏꯔꯤ꯫ ꯑꯩꯅ "ꯌꯥꯔꯗꯤ ꯏꯕꯣꯛ ꯁꯤꯗ ꯁꯨꯝ ꯐꯝꯒꯦ" ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯏꯕꯣꯛꯅ "ꯅꯄꯨ ꯑꯃꯣꯠꯄ ꯑꯁꯤꯒꯤ, ꯅꯝꯊꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯕꯗꯨꯕꯨ ꯍꯩꯅꯕ꯭ꯔꯣ?" ꯑꯁ, ꯏꯕꯣꯛ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯣꯆꯤ ꯀꯣꯠꯇꯅ ꯉꯥꯡꯕꯅꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯁꯤ, ꯐꯤ ꯍꯣꯡꯗꯣꯛꯅꯕ ꯑꯗꯨꯝ ꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯣꯛꯅ "ꯅꯄꯨꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯁꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯁꯨꯈꯣ ꯍꯥꯏꯕ꯭ꯔꯣ?" ꯍꯥꯏꯔꯛꯄꯗ ꯑꯩꯅ "ꯌꯥꯖꯔꯦ" ꯍꯥꯏꯗꯨꯅ ꯏꯄꯨꯒꯤ ꯂꯩꯔꯤꯕ ꯈꯨꯗꯩ ꯑꯃꯗꯤ ꯏꯄꯨꯒꯤ ꯐꯨꯔꯤꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ "ꯑꯗꯣ ꯏꯕꯣꯛ, ꯀꯀꯥ ꯃꯆꯥ ꯍꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯥꯗ ꯍꯣꯡꯒꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯥꯇꯣꯟ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯀꯣꯟꯐꯝ ꯊꯣꯛꯄꯅꯤ." ꯏꯄꯨꯒ ꯏꯕꯣꯛꯀꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯈꯔ ꯀꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯀꯔꯕꯥꯔꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ, ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯉꯥꯏꯅ ꯂꯩꯔꯤꯕ ꯍꯥꯏꯁꯤꯅꯤ꯫ ꯏꯕꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯅ "ꯐꯔꯦꯁꯦ ꯏꯕꯣꯛ, ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯂꯕꯅꯤꯅꯅꯦ ꯑꯩꯅ ꯑꯗꯨꯃꯛ ꯀꯣꯜꯂꯒꯗꯕꯅꯤ꯫ ꯑꯗꯣ ꯏꯕꯣꯛ, ꯍꯣꯔꯦꯟꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ꯫ ꯑꯩꯅꯦ ꯏꯕꯣꯛꯀ ꯏꯄꯨꯒꯁꯦ ꯑꯍꯥꯎꯕ ꯄꯤꯖꯗꯅ ꯊꯥꯛꯎꯔꯒꯦ ꯍꯥꯏꯗꯅ ꯄꯩꯁꯥꯒ ꯌꯥꯝ ꯄꯨꯔꯛꯏꯖꯥꯠꯅꯤ." ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯏꯕꯣꯛꯀ ꯏꯄꯨꯒꯗꯣ ꯅꯣꯛꯐꯦꯠ ꯄꯪꯇꯥ ꯇꯥꯏ꯫ ꯑꯗꯨꯒ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯃꯄꯤꯗ ꯏꯔꯥ ꯆꯦꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯦ, ꯁꯛꯄ ꯌꯥꯕ ꯁꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯏꯕꯣꯛꯅ ꯀꯥꯟꯅꯗꯦ, ꯅꯄꯨꯒ ꯂꯩꯔꯝꯃꯨ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯏꯕꯣꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯏꯄꯨꯗ "ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯗꯣꯛꯇꯔ ꯀꯧꯔꯒ ꯌꯦꯡꯊꯣꯛꯁꯤ" ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯊꯧꯗꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯂꯒ ꯗꯣꯛꯇꯔꯒ ꯎꯅꯔꯒ ꯗꯣꯛꯇꯔꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯗꯒꯤ ꯗꯣꯛꯇꯔꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩ ꯏꯕꯣꯛ ꯑꯃꯗꯤ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯍꯞꯇꯥ ꯑꯃꯨꯛ ꯁꯨꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯑꯃꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ, ꯏꯕꯣꯛꯀꯤ ꯏꯄꯨꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯖꯥꯜ, ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡꯕꯤꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯅꯤꯡꯊꯤꯅ ꯄꯤꯖꯕ, ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯕꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯄꯨꯗꯣ ꯖꯔ ꯐꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯈꯔ ꯇꯧ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯄꯥꯜꯗ ꯀꯔꯤꯗꯈꯔ ꯁꯝꯗꯨꯅ ꯄꯨꯊꯣꯛꯄ ꯈꯔ ꯉꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯊꯥ ꯃꯈꯥꯏꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯗꯣ ꯑꯍꯤꯡꯗꯨ ꯌꯥꯝꯅ ꯑꯣꯝꯆꯥꯛꯅꯩ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ
ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯜꯅ ꯄꯨꯡꯉꯧ ꯉꯧꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯔꯒ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯃꯄꯥꯟꯗ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯐꯨꯖꯤꯜꯂꯛꯄꯗꯨꯗ ꯀꯌꯥꯗꯤ ꯍꯪꯆꯤꯠ ꯂꯥꯡꯂꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯎꯕꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯐꯖꯗꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯏꯀꯣꯛ ꯀꯣꯛꯄ ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯗ ꯀꯅꯥꯁꯨ ꯌꯦꯡꯕꯤꯅꯕ ꯂꯩꯇꯅ ꯉꯥꯜꯂꯕ ꯊꯥꯖꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯔꯤꯕ ꯆꯥꯎꯔ ꯆꯥꯎꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯋꯥꯡꯅ ꯋꯥꯡꯂꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯤꯛꯂꯤ ꯂꯤꯛꯂꯤ ꯐꯥꯎꯗꯣꯔꯛꯂꯤꯕ ꯑꯗꯨꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯐꯨꯕꯗ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯇꯨꯄꯛ ꯇꯨꯄꯛ ꯂꯦꯞꯂꯤꯕ ꯆꯥꯎꯔꯕ ꯎ ꯋꯥ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯀꯤꯔꯨꯕꯗꯤ ꯍꯥꯏꯔꯨꯅꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯣꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯅꯨꯡꯉꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯨꯔꯤ꯫ ꯀꯔꯤꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯤꯚꯤꯗ ꯃꯣꯕꯥꯏꯜꯗ ꯑꯇꯩ ꯑꯇꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯑꯦꯞꯁꯤꯡꯗ ꯇꯥꯕ ꯅꯠꯇꯅ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯕꯥꯁꯤꯒꯤ ꯑꯁꯦꯡꯕ ꯃꯈꯣꯜ ꯇꯥꯕꯗ ꯑꯩꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯤ꯫ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯈꯣꯡꯒꯨꯜ ꯂꯤꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯩꯍꯦꯛ ꯄꯥꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯃꯗ ꯏꯁꯩ ꯑꯃꯗꯤ ꯁꯛꯂꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯁꯦ ꯄꯥꯛꯅ ꯇꯥꯗꯦ꯫ ꯑꯌꯥꯝꯕꯅ ꯇꯥꯃꯤꯜ ꯑꯃꯗꯤ ꯏꯪꯂꯤꯁ ꯑꯃꯗꯤ ꯍꯤꯟꯗꯤꯅ ꯑꯌꯥꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯑꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯔꯤꯡ ꯃꯔꯥꯡꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯏꯁꯩ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯁꯨꯔꯅ ꯐꯖꯔꯕ ꯁꯩꯍꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯂꯤꯕ ꯕꯥꯁꯤꯅꯤ꯫ ꯑꯩꯗꯣ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯊꯥꯕꯜꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯍꯨꯝꯂꯤꯕ ꯑꯗꯨꯒ ꯀꯥꯎꯖꯤꯡ ꯍꯔꯥꯎꯅ ꯅꯤꯡ ꯅꯤꯡ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯨꯡꯉꯣꯟꯕꯒꯤ ꯉꯥꯛꯇ ꯏꯆꯤꯛ ꯆꯤꯛꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯔꯤ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯞ ꯍꯦꯛ ꯂꯦꯞꯈꯤꯕꯗ ꯑꯩ ꯑꯁꯦ ꯄꯨꯛꯂꯤ ꯇꯠꯈ꯭ꯔꯕ ꯇꯦꯂꯪꯀꯥꯒꯨꯝꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯏꯇꯥꯎ ꯇꯥꯎꯅ ꯄꯟꯊꯨꯡꯐꯝ ꯄꯂꯦꯞꯐꯝ ꯂꯩꯇꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯆꯠꯄꯒꯨꯝ ꯏꯁꯥꯁꯦ ꯀꯗꯣꯝ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯕꯥꯁꯤ ꯑꯗꯣ ꯈꯣꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ, ꯑꯗꯨꯃꯛ ꯈꯣꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯩ ꯏꯄꯨ ꯏꯕꯣꯛꯀꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ, ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩ ꯑꯁꯦ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯇꯨꯝꯊꯔꯤ꯫ ꯍꯤꯞꯊꯕꯒ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯅ ꯈꯣꯡꯂꯤꯕ ꯖꯥꯠꯅꯣ? ꯑꯍꯜꯂ ꯅꯍꯥꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯤꯅ ꯈꯣꯡꯂꯤꯕ ꯖꯥꯠꯅꯣ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤ꯫ ꯂꯥꯡꯇꯛꯅꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯛꯀ ꯏꯄꯨꯒꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯏꯄꯨꯗ ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯏꯄꯨ, ꯅꯥꯕ ꯈꯔ ꯐꯔꯛꯄꯗꯨꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯖꯤꯜꯂꯕꯗꯤ? ꯏꯄꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ, ꯁꯨꯝ ꯍꯤꯞꯆꯜꯂꯒ ꯂꯩꯕꯁꯤ ꯇꯧꯐꯝ ꯈꯪꯗꯦꯅꯦ ꯏꯄꯣ, ꯈꯔ ꯁꯨꯝꯅ ꯇꯧꯕꯁꯤꯁꯨ ꯀꯥꯟꯅꯩ ꯀꯣ꯫ ꯑꯁꯨꯝꯅ ꯏꯄꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ, ꯏꯄꯨ, ꯑꯩꯅ ꯉꯔꯥꯡ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ, ꯏꯄꯨ ꯍꯣꯏꯗꯤ ꯇꯥꯗꯕ꯭ꯔꯣ? ꯈꯪꯉꯤ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯣꯡꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯕ? ꯏꯄꯨ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯍꯤꯡꯗ ꯍꯦꯛ ꯍꯦꯛ ꯈꯣꯡꯂꯤꯕꯗꯨꯗꯤ? ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦꯅꯦ, ꯑꯗꯨ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯔꯨꯕꯒꯤ ꯈꯣꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯕꯥꯁꯤ ꯈꯣꯡꯕꯁꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯥꯅ ꯕꯥꯁꯤ ꯈꯣꯡꯕꯗꯅꯦ ꯉꯥꯡꯁꯨ ꯉꯥꯡꯉꯣꯏ꯫ ꯇꯨꯝꯕ ꯌꯥꯗꯕ ꯃꯤ ꯐꯥꯎꯕ ꯁꯨꯝꯃꯤ ꯍꯥꯏꯗꯅꯅꯦ ꯅꯨꯡꯇꯤꯒꯤ ꯈꯣꯡꯉꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯣꯡꯗꯦ, ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯦꯛ ꯈꯣꯡꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯂꯩꯖꯔꯝꯒꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯉꯔꯥꯡꯁꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯦꯀꯣ ꯏꯄꯨ? ꯃꯥꯅꯤ, ꯉꯔꯥꯡꯁꯤ ꯄꯨꯔꯅꯤꯃꯥꯅꯤ꯫ ꯀꯩꯗꯧꯔꯦ? ꯏꯄꯨ, ꯑꯩ ꯃꯁꯛꯇꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫
ꯃꯁꯛꯀꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯩ ꯃꯃꯥ ꯃꯆꯥꯗ ꯂꯩꯕꯅꯤ ꯃꯕꯨꯛꯆꯦꯜꯒꯥꯁꯦ ꯆꯝꯈ꯭ꯔꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯏꯁꯩ ꯇꯝꯕꯤꯔꯤꯕꯅꯤ ꯏꯁꯩꯒꯤ ꯑꯣꯖꯥꯅꯤ ꯃꯄꯥꯕꯨꯡꯗꯣ ꯄꯂꯥ ꯏꯁꯩ ꯁꯛꯄꯗ ꯃꯃꯤꯡ ꯆꯠꯂꯝꯈ꯭ꯔꯕ ꯈꯨꯂꯪ ꯏꯁꯩ ꯄꯥꯡꯅꯕꯒꯥꯁꯨ ꯌꯥꯝꯅ ꯆꯠꯂꯝꯕꯅꯤ ꯃꯄꯥꯅ ꯍꯩꯔꯝꯕ ꯁꯤꯟꯐꯝꯅꯤꯅ ꯃꯆꯥꯁꯨ ꯍꯩꯔꯤꯕꯅꯤ ꯃꯄꯥꯅ ꯈꯣꯡꯕ ꯕꯥꯁꯤꯗꯣ ꯃꯆꯥꯗ ꯄꯨꯂꯞ ꯍꯟꯖꯜꯍꯧꯔꯦꯗꯅ ꯅꯣꯡꯃ ꯆꯠꯂꯒ ꯍꯦꯛ ꯁꯛꯈꯪꯅꯔꯨꯆꯣ ꯏꯄꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯉꯔꯥꯡ ꯑꯩꯅ ꯇꯥꯕꯗꯨꯗꯤ ꯕꯥꯁꯤꯗꯨ ꯈꯔ ꯅꯛꯅ ꯇꯥꯕꯒꯨꯝ ꯇꯧꯏ ꯍꯩ ꯑꯉꯥꯎꯕ ꯑꯍꯤꯡꯗ ꯇꯥꯕꯗꯨꯗ ꯅꯛꯅ ꯇꯥꯕꯒꯤ ꯋꯥꯅꯤꯅꯦ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ sida laikai ama lanthoga asongda laiba laikai da gi ni ne ko yuni ipu gi dio thong na sang ta khreda ado ipu hojiki du maming kai habinu ai nongsi tombi habini ne oh ado di ipu ai ngaktung koi tho ki gi chalo chalo ai masak tu yeng ba kabak jabra yengu isu na pamadi ipu na haina bi ki hai as ipu sima ba ai do adum hogulakle ai gari ado start tawduna thawduraklaga nungsi tomi bu koithi thirei aina asum thorokpada sabi macha khara chatliba da aina kaino ta hangi swai dagi ro haiduna hangnuba da mokhoi sing do kiruk amaga yengne siron tawduna kari khar nusu haini kari haina ribano di khangre kari haibano haiduna leisabi macha amana hanglakpada aina basi khomba yamna haiba nungsi tombi hoi yumsibu kadaidano haiduna hanglui mokhoi do wa nui kari no tu su khangdi mokoina sidagi sum chatlo aduga gulmohor hoba thonga lama leramgani barda sanglo hairakpadagi aina thodung lapanati ipuna tapadana kaya lana takraba punungda khanbagi wani moida hairuba nati yamanu ngaijare hairamlaga ai kari adu thorokle kari gino khangti thonga ladu yosalubada sangchin bekta ngamdi karamnadi changluni kari hairu doribano aina kauruni ma tholakani kaidorage kari pambagi haiduna hanglakpada aina kari khumgadoriba khumpham khangdaduna ai kari ado mamai leiduna amuk thorakle matamaruda nupi ama para aigi nakalom da chakki maksu yembada adumak sangkholi masi oiraba jala puninda khallibani adubu haiduk lamdre adum lakle thamonung da khalli mathangi purnima numitadi thonga lasida ai laklagi asomna khallaga ai ibuga gi manakta lakle ipuna thingnarakpra haiduna hang aina thingnaraktre haiduna ipuda hairubada nupa thokti haiduna chaibu chairi asomna mathangi purnima ama ngaibada ai tasina wakhi adubu matamdana aikhoibu ngaibidabagi wani adubu aikhoidara matam ngaibanina matam kobu mahasu lakle ngasidi purnima nomini ai nungsi tumbi gi thonggalda chatlagi puningda chap jumna lepkhre matamdi asum haujil khibana ahingi matam oirakle basi khonglakpra haiduna aina ngairaklebasi phanade makuiri numidangi pung 13 henjalaklaba phawbada nungsi tombi do basi khonglaktre aido khoiramnari masidagi tinthabada kanati haiduna aigi gari do thawdoktuna nungsi tombi gi thongalomda lakle asum lakpana nungsi tombi gi thongal jawgudaba khara watlingai basi gi khonjal do tarari aido harawbagi matol lomkhri khanghaudana makhoi gi thongalomda gari do jar thawjilli adubu kaino toriba sidi haiduna gari do khamlamlaga ai khongna oina lakle aina purningda khalli basigi khonjal adudi aina changliba thongal aduda tadri karomdunu tariba sibu haiduna kangawuna leiringai basigi khonjal do amuk lepkhri aido kaino toriba sina haiduna purningda langtakna leiringai basigi khonjal do amuksu tarakle hantamukti basigi khonjal tariba maikai romda chatadi chatlagi khladuna ai basigi khonjal tariba adugi maikai romda amuk lakle asum lakpadadi basigi khonjal adudi labuk leiriba adugi mataida leiriba wapal pareng leiriba adugi nakanda leiriba pukri adugi nakal da hauriba lapu pareng hauriba adugi nakal da leiriba pukri manak adomdagi weramle
ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯑꯗꯨꯒ ꯈꯔꯗꯤ ꯂꯥꯞꯅꯩ꯫ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯅꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯆꯪꯂꯨꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯌꯨꯝ ꯈꯔꯁꯨ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗꯅꯤ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯄꯔꯞ ꯄꯔꯞ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃꯅ ꯐꯛ ꯑꯃꯗ ꯐꯝꯂꯒ ꯄꯥꯁꯤ ꯈꯣꯡꯂꯒ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯕꯥꯁꯤ ꯑꯗꯣ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯡꯂꯤꯕ꯫ ꯃꯥꯒ ꯑꯩꯒ ꯂꯥꯞꯅꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯏꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯅꯛꯂꯕꯅꯤ꯫ ꯑꯩꯁꯨ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯐꯝꯊꯩ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯕ ꯁꯨꯔ ꯑꯃꯗ ꯈꯣꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯣ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ, ꯄꯤꯛꯇꯛ ꯇꯧꯕ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯜꯅ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯡ ꯄꯨꯊꯣꯔꯛꯂꯤꯕ꯫ ꯄꯤꯛꯇꯛ ꯇꯧꯅ ꯀꯣꯏꯗꯥꯅꯅ ꯐꯖꯔꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥ ꯊꯥꯖꯅ ꯌꯩꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯪꯅ ꯐꯖꯔꯤꯕ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯖꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯡꯁꯨꯝ ꯁꯨꯝꯂꯕꯒꯨꯝ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯕꯥꯁꯤ ꯈꯣꯡꯕ ꯂꯣꯏꯔꯒ ꯃꯩ ꯄꯥꯡꯊꯣꯔꯛꯄꯗ ꯑꯩꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣꯅꯤ ꯑꯩꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯅꯥꯅꯣ, ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩ ꯏꯌꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯃꯥꯗꯣ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣꯁꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯩꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯗ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯂꯤꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯒꯤ ꯏꯄꯨꯒꯤ ꯃꯃꯤꯡ, ꯏꯕꯣꯛꯀꯤ ꯃꯃꯤꯡ, ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯤꯡ ꯁꯨꯅꯅꯕ ꯇꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯁꯛ ꯑꯁꯤꯒ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯣ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ, ꯅꯥꯀꯣꯡꯗ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯁꯩꯁꯛ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯣꯂꯤ ꯆꯪꯈꯤꯕ ꯑꯗꯣ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯑꯍꯤꯡꯅꯤ, ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯔꯪ ꯃꯥꯂꯪꯅꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯉꯁꯥꯏ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯒꯥꯔꯤ ꯑꯗꯣ ꯇꯞꯅ ꯏꯟꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯗꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯊꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯌꯨꯝ ꯌꯧꯔꯕꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯈꯟꯖꯤꯜꯂꯨꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯏꯄꯨꯒ ꯏꯕꯣꯛꯀꯗ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ, ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗ ꯏꯄꯨꯒ ꯏꯕꯣꯛꯀꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ, ꯅꯪꯅꯁꯨ ꯄꯥꯝꯖꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯇꯅ ꯍꯥꯏꯅꯔꯨꯒꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯉꯥꯏꯈꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯃꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯌꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯨꯒ ꯏꯕꯣꯛꯀꯁꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯤ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯀꯥꯏꯗꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯍꯔꯥꯎ ꯑꯗꯨꯃꯛ ꯌꯥꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯐꯕ ꯅꯨꯃꯤꯠ ꯉꯥꯏꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯀꯥꯔꯟ ꯑꯃ ꯐꯨꯖꯜꯂꯛꯂꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯃꯄꯥꯟꯂꯝꯗ ꯂꯩꯔꯤꯉꯩꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 10ꯅꯤ ꯊꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯣꯁꯇ ꯆꯤꯊꯤ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥꯈꯨꯜ ꯑꯃ ꯄꯤꯔꯛꯄꯒꯨꯝ ꯐꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯣꯛꯀ ꯏꯄꯨꯒꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯑꯃꯅꯤꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯈꯨꯡꯒꯪ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯑꯩ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯑꯃꯨꯛꯇꯪ ꯎꯅꯖꯔꯕꯗꯤ ꯈꯟꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ
ꯍꯌꯦꯡ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯈꯣꯏꯗ ꯆꯠꯂꯨꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯑꯃꯨꯛꯇꯪ ꯎꯅꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯀꯣꯏꯁꯦꯟ ꯁꯦꯟꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯨꯡꯎ ꯎꯅꯈꯤꯗꯦ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯋꯥꯔꯧꯅ ꯑꯩ ꯈꯨꯡꯒꯪ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯊꯥ ꯑꯃ ꯊꯕꯛꯇꯣ ꯄꯨꯔꯝꯂꯕ ꯃꯇꯨꯡ ꯑꯩ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯈꯤ꯫ ꯌꯨꯝꯂꯣꯝꯗ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯏꯄꯨ ꯏꯕꯣꯛꯀꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯂꯤ꯫ ꯑꯩꯅ ꯏꯄꯨ ꯏꯕꯣꯛꯀꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯨꯕꯗ ꯏꯄꯨꯒ ꯏꯕꯣꯛꯀꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯎꯏ꯫ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯏꯄꯨꯒ ꯏꯕꯣꯛꯀꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯍꯥꯏ, "ꯅꯪꯒꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯏꯕꯨꯡꯉꯣ, ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯏꯄꯨ, ꯃꯥ ꯀꯩꯗꯧꯔꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯏꯄꯨꯅ "ꯃꯗꯨ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯦꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯗꯣ ꯑꯁꯥ ꯈꯤꯇꯪꯗꯤ ꯀꯥꯏꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ "ꯑꯗꯨ ꯏꯄꯨ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯗꯧꯋꯦꯒꯦ?" ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯏꯄꯨꯒ ꯏꯕꯣꯛꯀꯗꯣ ꯏꯉꯛ ꯉꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ "ꯑꯄꯥꯝꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯂꯧꯒꯗꯕꯅꯤ. ꯆꯦꯜꯂꯨꯕꯗꯨꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯨꯕ ꯅꯠꯇ ꯃꯥꯜꯂꯦ, ꯆꯤꯡꯕꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯕꯨ ꯃꯃꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯈꯪꯂꯛꯇꯅ ꯈꯨꯗꯛꯇ ꯂꯧꯊꯣꯛꯍꯧꯕꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯍꯤꯡꯒ ꯂꯦꯟꯕ ꯖꯥꯠ ꯅꯠꯇꯦ. ꯑꯗꯨ ꯈꯨꯗꯥꯡ ꯆꯤꯡꯗꯣꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯕꯗꯅꯥꯝꯗꯨꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯆꯤꯛꯄ ꯑꯍꯤꯡꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯐꯪꯅꯅꯕ ꯑꯏꯪꯕ ꯊꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯍꯥꯛꯄꯨ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯕꯨꯡꯉꯣ." ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯅ "ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯔꯤ ꯏꯄꯨ" ꯍꯥꯏꯗꯨꯅ ꯏꯄꯨꯗ ꯍꯥꯏꯖꯔꯨꯏ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯕꯤꯔꯗꯨꯅ ꯏꯄꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯏꯕꯣꯛꯀ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯏ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯌꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯈꯤ, ꯏꯄꯨꯒ ꯏꯕꯣꯛꯀꯅꯁꯨ ꯁꯥꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯦ ꯈꯜꯂꯨꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯖꯕ ꯑꯃꯗꯤ ꯏꯄꯨꯒ ꯏꯕꯣꯛꯀꯅꯁꯨ ꯍꯥꯏꯖꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯍꯣꯡꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯇꯥꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯩ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯍꯥꯛꯁꯦ ꯑꯩꯅ ꯈꯜꯂꯨꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯂꯤꯔꯤꯛ ꯈꯣꯏꯔꯤꯕ, ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯊꯤꯒꯜꯂꯤ꯫ ꯌꯦꯡꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯇꯧꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯍꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯤ, ꯑꯗꯨꯒ ꯏꯕꯣꯛꯀ ꯏꯄꯨꯒꯒꯤ ꯃꯅꯥꯛꯇꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩ꯫ ꯃꯔꯝꯗꯤ ꯏꯕꯣꯛꯀ ꯏꯄꯨꯒꯗꯣ ꯑꯍꯜꯁꯨ ꯑꯣꯏꯁꯜꯂꯛꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥꯗꯨꯁꯨ ꯆꯤꯐꯦꯠ ꯅꯥꯒꯟꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯅꯨꯡꯁꯤ ꯇꯣꯝꯕꯤꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡ ꯑꯩ ꯃꯄꯥꯟꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛꯀꯤ ꯑꯗꯨꯝ ꯆꯠꯂꯦ꯫ ꯃꯁꯨꯝꯅ ꯆꯍꯤ ꯈꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯅꯨꯡꯁꯤ ꯇꯣꯝꯕꯤꯒ ꯑꯩꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 2 ꯐꯥꯔꯛꯄꯗ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯂꯩꯅꯥ ꯑꯃ ꯁꯥꯒꯣꯟꯅꯔꯛꯈꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯂꯩꯅꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯑꯩ ꯅꯤꯡꯕ ꯀꯥꯏꯅ ꯏꯄꯨ ꯑꯃꯗꯤ ꯏꯕꯣꯛꯄꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯁꯍꯔꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯣ ꯑꯗꯨꯃꯛ ꯇꯥꯝꯍꯧꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ
ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫